ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯊꯤꯡꯁꯀꯤ एपिसोड 3 अदु पुदु लाक्चरे ममांगे एपिसोड सिंगदु येंगबिदबि यावरगदि सोयदना येंगबियु वारीसे मपुंग फाना भाप तानबगिदमंग हाइजबनि अखोइना ममांगे एपिसोड तगी खंखरे माइक होय डस्टिन होयनासु 11 सी सुपर पावर यावे हाबा खंखरबनि 11 नसु मखोय हुमदा हौजिक थीबा खंगना लेरिबा विल सी लोतुना लेरे हाबगी साइन अम उतखरबनि माइक नसु 11 दा विल न कीदुना लोलिबसि कनादगी नो हंगबदा विल ने हाइना पुथोलिबा मूर्ति सिगी मनाक्ता 11 ना मॉन्स्टर अमगी सानापोर अमा थांगजनदो थांखरे मसी उबदा मखोय हुमसु मथायाम साखरे पुलिस ऑफिसर होपर नसु बेनी सीदुन लेरंबगी बेनी गे खंगना चानरंबा अहल अमदा वहांग पांग चथबदा नोंग होटेल दुदा अंगांग अमा लाअमे हाबगी पाव सिदि फंखरबनी विल गी ममा जॉयसु मखोय गी युंगी इलेक्ट्रिक बल्ब सिंगसी पंखपता खपकपा मदी मथोंग वरम खंगदना इसैगा पंखा थागलकपदगी कासिदा चंगुबदा मैसि खमुत मुतखिदुना फलांगदगी करिगुंबा मा फावदोरके तौबसिदा जॉयसु खंगदुना युमसिदगी चेंथोरखी अदुबु मचा विल मांगखिबगी टेंशन जी मछादा सुम हाइगलकपदगी युमसिदा अमुहन्ना अकीबमता लेतना चंगछनग्रबनी सोमदसु नैन्सी होइना पार्टी तौरिबा स्टेप की मयुमसिदना नैन्सी होइना इमुंगदा प्यार प्यार इंटीमेट तौरिङै बारबरादि मपांदा महाकी मखुत के अचोपति येंगदु लेरिङै मफमसिगी मई खमुत मुतलमलगा सामना चेनखिबगी मोंगदा मथोंग मरम खंगदना मांगखिबाबदु ओइग्रबनी जोनाथनसु फोटोसि सुम कापमबदगी बारबरासि लेरमदबदगी महाकसु मयुमदा हनखरे मसिगी मखा एपिसोड 3 सिगी अहानबा सिनसिदा मसिदगी सुम हौरे हौजिक बारबरास मिकअप थोलकपदा ममाय ममिता मही मनाय मयाम तैदुना स्विमिंग पूल अदुगी मनुंगदा तादुन लेरमली अदुबु स्विमिंग पूल छि इसिंग शोरमद्रे अदुगा लेंग चटप उरा मानबा मरी मरांग कयामसु उरी बारबरासु तौरिबु मोंगसिदा ममानबि नैन्सीबु कोइकौ कौरी महाना हौजिक लेरिबा मफमसि स्टेप होइगी स्विमिंग पूल अदुनिदि खंगलगा फिबमदि होंगदु लेरमबासिदा मसादा मंगुमना थोगले महाना नैन्सी कौरिङै मनाक्तगी डेमोग्रोगन कौबा मोन्स्टर असि कंजोंग जोंधरगली मसिदा बारबरासु खंगदुना नांग लाउबा मरासिंगसिदा यानदुना लाउ लाउदुना स्विमिंग पूल असिदि काखनब कन होनरी सोमदना नैन्सीदि स्टेप का इंटीमेट तौदुन लेरि महानासु बारबराना सोमदा लाउरकपसे मम्मी सामी होय मपांदा ताबगुम तौरी अदुबु खोंजेनसिदि भाब होय करी होय याम तपना ताबा मरमना नैन्सीसु खोंजेलसिदा नाचंगुद्रे सोमदना बारबरासे डेमोग्रोगन हारिबा मोन्स्टर सिना सुम नक्सलकपदगी याम पाखतना स्विमिंग पूल असिदा काखल्ली अदुबु खंगौदना मखोंदा पाइदुना चिंगदखरे बारबरासु लाउदुना मनुंगसिदा मुक ताछनखरे सोमदना नैन्सीसु इंटीमेट लोइदुना फमुंगसिदा फमदु लेरि महाना स्टेप होदोकपददी स्टेप ती असिबगुम तुमदु लेखरे नैन्सीसु स्टेप सि हौदोकपिररोय खंदुना मथंता फिरोन सेचंदुना युमसिदगी थोलगले मपांदसु बारबरासि लेरमद्रे नाकंदा मखोन खरा तारकपदगी नैन्सीना याम चिंगननासु येंगली अदुबु बारबरादी महाना मयुमदा हल्लो हाइख्रबनिना मयुमदा हल्लमगनी खंदुना मफमसिदगी मथंता चटखरे नैन्सीना मयुम योरक्तुना लोना चंगकपदा ममा केरेना मई थागतुना थोलगली नैन्सीना इमागी मवोंगदुना अइंगोंदा खंगल्ले हाइरी केरेना खितंग सावरमना करी अइना नंगोंदा किहल्लिबा अइना नंगिदमंग पाखल्लिसिदि कइमता खंगदबनिने ngसाइगी कायदा चलुगे अइना नंगोंदा पुंग 10 फावबगी मनुंगदा हल्लो हाइखिबा नत्रा नैन्सीना इमा असेंबली दु हेक लोइबगा इमानबा मयाम होटेल दा चाबो चाबा चपदुदा आइसु यावरबने हाइरी केरेना नंगना मदु चनिंगलबसु युमदा पाव हाना पिरकपदि कैदौगे होजिक लमदमसिदा थोइबा प्रॉब्लम सिंगसि नंगनासु खंगलबा नत्रा हाइरी नैन्सीना हो इमा मदु मदे आइसु कारुरे अदुबो अइना तौगे यावना तौखिबदि नत्ते मसिगिदमा ngakpiyu हारमगा महाकी कादा काखखिगे तौरी ममा केरेना ngaikhon nanchi nangna hojik litliba jike asina kanagino haidon hangli नैन्सीना स्टेप किनि हाइरी ममा केरेना करी स्टेप किनि हाइबा स्टेप हारिबनि पामचादु नंगी बॉयफ्रेंड ने हाइबदुरा हाइदुन हंगजेलगली नैन्सीना कदाइदगी नोइमा महाक्ति चमचमना तिनबा इमानबनि मपानदा याम इंगबदगी मागी जिकेसे अइना लिसलकपनि सिदगी हेनबा मरीमता लेते ममा केरेना नंगना इंगोंदा वा लोटपगी दरकार ओइदे नंगना हाइनिंगबा फोंदोकनिंगबदो लोइना हायु अइ करिसु सावरोय नैन्सीना इमा अइ करिसु तौरक्ते हाइनिंगाय करिमता लेते हारमलगा माकी कासेदा काखतखरे मसिदगी सिनसि होंखिदुना जोनाथन गी सिनदा मुलाखरे होजिक जोनाथन से याहौरकपदा ममा जॉयसना मांगखरबा मनापा विल गी कासेदा फमदुना चोइरोनगुम ngang लेबसि तारे जोनाथनजु प्रबब हौगतुना कासेदा चंगजलगली अदुबु ममा जॉयसति विल गी फमुंगसिदा फमदुना विलबु कौदुना करिगुंबा खरदि हाइरो हाइदुना अंगाउबिगुम चोइरोनगुम ngang लेरमली जोनाथनजु ममागी मतौसिदा ngakतुना इमाना तौरिसि करिनो हाइदुना हंगली जॉयसनजु मचानुपा अहन जोनाथनबु कौसनदुना मसासे याम थगन जोनाथन जिदा फमुलाव येंगतु अइना कोइबदा थमलिबा लाइट सिंगसि ब्लब सिंगसि विलनि इंगोंदा वारी खरा सानबा होनरगली हाइरी ममा जॉयस की मतौसिदा जोनाथनदि पुंगाव ngawre जॉयसना अइना खंगी अइना हाइगदौरि वफमसि नंगना थाजरोय अदुबो हौजिक थबा ओइना उतके येंगो जॉयसना ममांगदा लेरिबा इलेक्ट्रिक ब्लब सिदा विल नयाम लाए
Nang kainomtadi phongdoro nang na ingonda utkiba adugum nayambagi mamangsidaju ulu amuktang oirabasu ulu hairi Jonathan nadi mamasi makok chaire khanduna themjannaba hotnaringai mangda leriba blabsi habetan khapamle adubu thawongchi Joyce nadi uhore aduga Jonathan nadi uhowdre Joyce na yengutu blabsi hojikta ngalamiduni nangdi uhowdrabada Jonathan ima nasado khara phathau masidi electricity gi problem oramasu yai maduna maram oiraga aikogi phone du su chakri baduni Joyce na mamita mapi ta aduna natte Jonathan masi electricity gi problem natte mafam sida kaino madi leire ngara nungdang su phaglang si haidor palakli Jonathan phaglang sida kaidorage haidor hangli wafam sidi Joyce na losan duna aina su madu phajana khangaudre adubu hojik su mafam sida nangina na will du leiri Jonathan nadi mama si ngaudore khanduna kana themjelli Joyce nadi ai mafam sida thanaba ai henba light khara lawrugi ge haidor hogalakli Jonathan ima nangbu yan khita taw kaidauge hoji ai khogi will du mangdu leiri bani mayam changdana su koithi thiri nongmadi will soidana phangani thajabada thamu ima gi wakhandu khenjanna khanjan malle ngaktang tumthoknaba taw ai ima gi chanaba khara sem khoige haiduna Jonathan si ka sidagi thokre Joyce ti mangkhraba machana pa will bu kauduna muk lehori masirgi sinsi mai khogi sinda mulakre hojik mai na will thiba chanaba Dustin hoiga plan kana tawri Lucas na Michael nangna ta sengna thajarabara 11 na will gi lefam khange haibase Mike na hoi thajare nangso aingonda thajaba tham nang kari di pore haidun hangli Lucas na binocular su ben nam gini masi ju yaure thang si su ben nam gini nungdang khulai kara su yaure aduga khwaidagi maru oiba ma nauri si su yaure I hairi Dustin na nang monster singduda nauri ne attack togodori bara haidun hangli Lucas na masigi nauri si phagi nate aduga Demogorgon amade atai monster singdu tasengna leibasu nate subna khaki game da yawbani karigumba aikhogi mangda tholai aina khallasu aina nauri sina mamita hana kapkadori bani aduga mamitu tangan gadori bani Mike na Dustin nangidi kari pore haidun hangli Dustin mahaki khawsi haidorakpada chapol ngakta tare masi ubada Mike bit tekle khudong thiba ma mayokna ba chatlaga Dustin na chapol ngakta porokpa sida sawningba phawre Dustin nakhoni na khalibdo aina su khangine adubu aikhoina chatkadori khongchat aduda energy darkar oi aduna chada thakta yaro madugini aina masi mayam si pori ibase aidi nakhona pori iba khulai singdugi darkar amata oide aikhogi marakta 11 yawri sidi mangonda super power yawri sidi Lucas na Dustin 11 na thong khatani thingjan giba atai ahenba karimta ulakidri ko hairi Dustin na Lucas nakokto khara khallu thong thingjan badu nangdi ngambra madu irai laiba thabak nati khanduni yengo 11 na kari tawba ngamgadabno habdu yengo hojik ai utke yengo namangdo utkeba Dustin sanapor am puthokuna 11 da masi amta pahellu haiduna sanapor se thangkatuna makoche thadoli adubu lemaida pop ta adun leire 11 su Dustin gi tawri mong sida munna yengali tanja sida maki mama keren school thengya aduna lawroli Dustin ga Lucas ka di lare khawsi yanduna kasi de gi thokre Mike na 11 da L nang masida tumina langda bide leram chakla masu Dustin na pori ba achapo chingji charam khoi gi maningda electric post ama leibani aikoi school halakpaga maduda unase nangsu maduda ngairam 3:15 da aikoi school halakani maduda nangsu post ma khongdu da ngairam se masida nang pungdu yengam masi gari si khudang na sijalo horen masida 315 hek yobaga aikoi soidana lakani ai school chatluki ge aduna chien kre 11 su gari si yengdu lehori masrigi sensi maiki mache Nancy gi sendam lakre hojik Nancy na school karakpada step ka ahing ama lekminarubudugi momon se mangjaduna mi singsina mangonda yenga boida ningjari tanja sida step su lakle step na Nancy na wakhan nungai tawi mong tawba sida kaidore haidun hangli Nancy na kaisu tawdeda hojikti aingonda mi singsina yenga boida ningle hairi step na adubo ainadi kanamta da haidokidena ibanigi ngarangi thawdo adu kanamta da haidri hairi Nancy na aina su khangi da step ai thanta wakhanje mangjabagi wanida ai nangbu thajai kaidoroge adubu Tommy ge Karen gana mayam da haido moidra haiduna chingnari step na nang wakhandu ka hena khanjale moina su kanamta da karimta haido oi aina thajaba maruk ngaktani masirgi Nancy si class ta changakpada nungti gi Barbara gi phamam jeda ngasidi Barbara si phamamdre Nancy na classmate amada Barbara di kai chakhrage haiduna hangli nupi sina madudi nangna khangadabani kaino matam chupada na khoini di adumak loinari dudi Nancy na ngasigi di ai Barbara ga loinadri nangna di mahak school lakhiba ukibara haiduna hangli nupi sina su ude haiduna mangak hairagli Nancy ju hojik mathwai nungaitre masiragi sinchi Hopper hogi sindamung lakre hojik Hopper hoise makha thaba police ani siga Dr. Brenner gi lona leriba lab sida lakli police amana hojai khoi yore tu Emerald City habdu aina taabda mafam sida space singi khulai sai haina tai hairagli police amasina kari space ki khulai haiba amasina hoi space ki khulai haibani aikoina Star Wars film da ukiba khulai singdu kanana khangni mafam sida
ꯑꯦꯂꯤꯌꯟꯒꯨꯝꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯌꯥꯝ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯗ ꯃꯐꯝꯁꯤꯒꯤ ꯒꯦꯠ ꯉꯥꯏꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯈꯥꯝꯗꯨꯅ ꯀꯩꯗꯧꯕ ꯂꯥꯛꯄꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯆꯦꯛ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗꯗꯤ ꯆꯦꯛ ꯑꯃꯠꯇ ꯇꯧꯍꯟꯗꯦ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯒꯗꯕ ꯂꯩꯇꯦꯗ ꯃꯤꯅꯤꯠ 10 ꯈꯛꯇꯅꯤ ꯍꯥꯏꯔꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯧ ꯑꯆꯥꯡꯁꯤꯡꯗꯒꯤ ꯍꯥꯟꯅ ꯄꯥꯔꯃꯤꯁꯟ ꯂꯧꯕꯤꯌꯨ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯅꯁꯨ ꯇꯤꯚꯤ ꯄꯥꯎꯗ ꯈꯕꯔ ꯄꯥꯎꯗ ꯂꯣꯏꯅ ꯇꯥꯔꯝꯂꯒꯅꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯁꯦꯀꯨꯔꯤꯇꯤꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯗꯣꯝꯅ ꯃꯐꯝꯁꯤꯗ ꯆꯪꯁꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯆꯧꯕꯁꯤꯡꯗꯒꯤ ꯄꯥꯔꯃꯤꯁꯟ ꯍꯥꯟꯅ ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯄꯦꯇ꯭ꯔꯤꯛ ꯀꯧꯏ ꯍꯥꯏꯔꯤ ꯍꯣꯄꯔꯅ ꯃꯊꯥ ꯈꯤꯇꯪ ꯁꯥꯔꯞꯅ ꯄꯦꯇ꯭ꯔꯤꯛ ꯑꯩ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯨ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯃꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯃꯁꯤꯗ ꯅꯪꯅꯁꯨ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯈꯟꯕꯤꯗꯨꯅ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯡꯉꯨ ꯅꯈꯣꯏꯒꯤ ꯕꯣꯁꯇꯨꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯕꯒꯤ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯄꯥꯔꯃꯤꯁꯟꯗꯨ ꯂꯧꯕꯤꯌꯨ ꯃꯁꯤ ꯅꯪꯒꯤꯁꯨ ꯃꯌꯥꯝꯗ ꯄꯥꯡꯕ ꯉꯝꯕ ꯑꯉꯝꯕ ꯃꯇꯦꯡꯅꯤ ꯍꯥꯏꯈ꯭ꯔꯦ ꯁꯦꯀꯨꯔꯤꯇꯤꯁꯤꯅꯁꯨ ꯌꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ 11ꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ 11ꯁꯤ ꯉꯁꯥꯏ ꯗꯁꯇꯤꯟꯅ ꯃꯉꯣꯟꯗ ꯄꯥꯏꯍꯜꯂꯣ ꯍꯥꯏꯅ ꯇꯧꯔꯝꯕ ꯁꯥꯟꯅꯄꯣꯠꯁꯤ ꯃꯊꯟꯇ ꯄꯥꯏꯍꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯝꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯥꯁꯤꯗ ꯃꯊꯟꯇ ꯁꯥꯟꯅꯕ ꯇꯜꯂꯛꯄꯗꯒꯤ ꯀꯥꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤ ꯌꯨꯝꯁꯤꯗ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ ꯂꯩꯔꯤꯕꯁꯤ ꯃꯊꯟꯇꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯀꯥꯁꯤꯡꯁꯤꯗ ꯆꯪꯗꯨꯅ ꯁꯣꯐꯥꯗ ꯑꯃꯨꯛ ꯐꯝ ꯇꯤꯚꯤ ꯑꯃꯨꯛ ꯊꯥꯒꯠꯇꯨꯅ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯇꯤꯚꯤꯁꯤꯗ ꯁꯧꯕꯒꯤ ꯃꯈꯣꯟꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯁꯤꯟꯁꯤꯗ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅ ꯃꯉꯣꯟꯗ ꯇꯦꯁ ꯑꯃ ꯇꯧꯔꯤ 11ꯅꯁꯨ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀꯦꯟꯁꯤ ꯃꯈꯨꯠꯅ ꯁꯣꯛꯇꯕꯤ ꯃꯃꯤꯠꯅꯗꯪ ꯌꯦꯡꯂꯒ ꯁꯨꯞꯆꯟꯅꯕ ꯍꯣꯠꯅꯔꯤ ꯀꯦꯟꯁꯤꯕꯨꯗꯤ ꯃꯥꯅ ꯁꯨꯞꯆꯟꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯃꯅꯥꯇꯣꯟꯗꯒꯤ ꯏ ꯈꯔ ꯇꯥꯔꯛꯂꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅꯗꯤ ꯊꯕꯛꯁꯤ ꯁꯛꯁꯦꯁ ꯑꯣꯏꯕꯗꯒꯤ ꯍꯔꯥꯎꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯁꯤꯟꯁꯤ ꯑꯃꯨꯛ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯍꯧꯖꯤꯛ 11ꯁꯨ ꯇꯤꯚꯤꯁꯤꯗ ꯌꯥꯝ ꯄꯥꯈꯠꯅ ꯌꯦꯡꯂꯝꯃꯒ ꯃꯨꯊꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯖꯣꯏꯁꯨ ꯗꯤꯁꯀꯣ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯨꯗꯨꯅ ꯏꯃꯨꯡ ꯑꯀꯣꯏꯕꯁꯤꯗ ꯊꯦꯠꯅꯕ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯥꯏꯠꯁꯤ ꯁꯨꯝ ꯇꯤꯡꯊꯣꯔꯛꯄꯅ ꯏꯃꯨꯡꯁꯤ ꯊꯨꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯣꯏꯁꯅ ꯃꯥꯅ ꯌꯥꯎꯔꯝꯕ ꯗꯨꯀꯥꯟꯁꯤꯗ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯣꯝꯗꯅ ꯍꯣꯄꯔꯁꯨ ꯁꯥꯏꯟꯁꯀꯤ ꯂꯦꯞꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯆꯪꯁꯟꯗꯨꯅ ꯉꯔꯥꯡ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯈꯨꯟ ꯑꯗꯨ ꯃꯅꯨꯡ ꯁꯣꯝꯗ ꯐꯥꯎꯗꯣꯛꯇꯨꯅ ꯂꯩꯔꯝꯂꯤ ꯍꯣꯄꯔꯅꯁꯨ ꯃꯈꯨꯟꯁꯤꯗ ꯇꯣꯁ ꯀꯥꯞꯁꯟꯗꯨꯅ ꯌꯦꯡꯂꯤ ꯃꯐꯝꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯃꯥꯡꯈ꯭ꯔꯤꯕ ꯅꯤꯄꯥꯝꯆꯥꯗꯨ ꯃꯈꯨꯟꯁꯤꯗꯒꯤ ꯆꯪꯉꯛꯑꯝꯒꯅꯤ ꯈꯜꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯍꯣꯏ ꯆꯪꯉꯛꯑꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯔꯤ ꯅꯤꯄꯥꯁꯤꯅ ꯑꯩꯗꯤ ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ 100 ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ ꯑꯉꯥꯡꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯣꯏꯗꯅ ꯎꯒꯅꯤ ꯍꯣꯄꯔꯅ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡꯁꯤꯒꯤ ꯔꯦꯀꯣꯔꯗꯁꯤꯡꯗꯨ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯄꯥꯁꯤꯅꯁꯨ ꯍꯣꯄꯔ ꯍꯣꯏꯁꯤ ꯄꯨꯁꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯒꯤ ꯀꯦꯃꯦꯔꯥ ꯔꯦꯀꯣꯔꯗꯁꯤꯡꯁꯤ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯤ ꯉꯥꯛꯇꯪ ꯊꯥꯔꯝꯃꯒ ꯌꯥꯝ ꯊꯨꯅ ꯃꯨꯊꯠꯈ꯭ꯔꯦ ꯃꯁꯤꯗ ꯍꯣꯄꯔꯅꯁꯨ ꯉꯛꯇꯨꯅ ꯃꯁꯤ ꯈꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯑꯉꯥꯡꯗꯨꯅ ꯇꯁꯦꯡꯅ ꯃꯈꯨꯟꯁꯤꯗꯒꯤ ꯂꯥꯛꯂꯝꯂꯒꯗꯤ ꯉꯁꯥꯏꯅ ꯎꯕ ꯐꯪꯂꯒꯅꯤ ꯍꯣꯄꯔꯁꯨ ꯃꯐꯝꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯍꯟꯈꯤꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯂꯦ ꯄꯨꯂꯤꯁ ꯑꯅꯤꯁꯤꯅ ꯍꯣꯄꯔꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤ ꯁꯥꯔꯗꯤ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯣꯄꯔꯅ ꯀꯔꯤꯝꯇꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯤꯄꯥꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯃꯗꯤ ꯑꯩꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯊꯧꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯦꯞꯀꯤ ꯃꯅꯨꯡꯁꯤꯗꯅ ꯁꯥꯏꯟꯇꯤꯁ ꯃꯌꯥꯝ ꯑꯃ ꯀꯔꯤꯅꯣ ꯈꯪꯗꯕ ꯐꯛꯂꯥꯡꯗ ꯊꯣꯛꯂꯛꯏꯕ ꯃꯔꯤ ꯃꯔꯥꯡ ꯃꯔꯛꯁꯤꯗ ꯃꯤ ꯑꯃ ꯊꯥꯖꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯈꯣꯏꯁꯨ ꯊꯣꯛꯂꯛꯏꯕ ꯄꯣꯠꯁꯤ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯀꯟꯅ ꯊꯤꯒꯠꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯥꯟꯁꯤꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯥꯟꯁꯤꯅ ꯈꯪꯅ ꯆꯥꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯗ ꯕꯥꯔꯕꯔꯥ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯎꯏ ꯍꯥꯏꯕ ꯍꯥꯏꯔꯛꯇ꯭ꯔꯦ ꯅꯥꯟꯁꯤꯁꯨ ꯈꯔ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯦ ꯁꯣꯝꯗꯅ ꯃꯥꯏꯛ ꯍꯣꯏꯁꯨ ꯅꯥꯎꯔꯤꯅ ꯀꯥꯞꯄ ꯌꯥꯕ ꯅꯨꯡ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯗ ꯍꯦꯛ ꯀꯥꯔꯟ ꯇꯥꯕ ꯈꯔ ꯆꯥꯎꯕ ꯅꯤꯄꯥꯝꯆꯥ ꯑꯅꯤꯁꯤ ꯂꯥꯛꯇꯨꯅ ꯅꯈꯣꯏ ꯍꯨꯝꯅ ꯇꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯔꯨꯞ ꯋꯤꯜꯗꯨ ꯊꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯗꯁꯇꯤꯟꯅ ꯃꯁꯤ ꯐꯥꯒꯤ ꯐꯔꯥꯡ ꯅꯠꯇꯦ ꯋꯤꯜꯗꯨ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕꯗ ꯂꯩꯔꯤꯕꯅꯤ ꯑꯇꯩ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯩꯅ ꯈꯟꯕꯗ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯋꯤꯜꯗꯨ ꯁꯣꯏꯗꯅ ꯁꯤꯔꯝꯃꯒꯅꯤ ꯃꯌꯥꯝꯅꯁꯨ ꯋꯥꯐꯝꯁꯤ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ ꯅꯈꯣꯏꯗꯤ ꯇꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯛꯂꯤ ꯗꯁꯇꯤꯟꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯗ ꯁꯥꯎꯅ ꯌꯦꯡꯂꯤ ꯃꯥꯏꯀꯦꯜꯅ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯃꯥꯏꯛꯇ ꯈꯨꯔꯧ ꯊꯥꯗꯨꯅ ꯃꯥꯏꯛꯁꯤ ꯎꯞꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯇꯨꯔꯦ ꯈꯗꯥꯡꯗꯁꯨ ꯏ ꯈꯔ ꯊꯣꯛꯂꯤ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯔꯦꯝꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯍꯨꯝꯁꯤꯁꯨ ꯃꯈꯨꯠꯇꯤ ꯍꯟꯕ ꯉꯝꯗꯕꯤ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯁꯣꯝꯗꯅ ꯖꯣꯅꯥꯊꯟꯅ ꯃꯍꯥꯛꯅ ꯅꯥꯟꯁꯤ ꯍꯣꯏꯅ ꯄꯥꯔꯇꯤ ꯇꯧꯕꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯆꯥꯝꯗꯨꯅ ꯀꯪꯍꯟꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯅꯥꯟꯁꯤꯅ ꯐꯤ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯒꯤ ꯐꯣꯇꯣ ꯑꯁꯤ ꯎꯈ꯭ꯔꯦ ꯖꯣꯅꯥꯊꯟꯁꯨ ꯐꯣꯇꯣꯁꯤꯡꯁꯤ ꯄ꯭ꯔꯕ ꯈꯣꯝꯖꯤꯟꯗꯨꯅ ꯕꯦꯛꯇ ꯍꯥꯞꯆꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯌꯨꯝꯒꯤ ꯀꯥꯁꯤꯡꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯐꯤꯠ ꯇꯧꯁꯟꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯁꯤꯗ ꯖꯣꯏꯁꯨ ꯐꯤꯡꯅ ꯊꯣꯡꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯏꯛꯀꯤ ꯃꯃꯥ ꯀꯦꯔꯦꯟꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯀꯦꯔꯦꯟꯅ ꯏꯃꯨꯡꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯤ
ꯑꯗꯨꯕꯨ ꯖꯣꯏꯁꯇꯗꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯗꯣꯛꯇ꯭ꯔꯦ꯫ ꯀꯦꯔꯟꯅ ꯖꯣꯏꯁ ꯑꯩ ꯅꯪꯒꯤꯗꯃꯛ ꯌꯦꯟ ꯈꯔ ꯄꯨꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅꯁꯨ ꯀꯦꯔꯟꯕꯨ ꯏꯃꯨꯡꯗ ꯀꯧꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯣꯏꯁꯇꯤ ꯍꯥꯟꯅꯒ ꯃꯁꯥꯁꯤ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯀꯣꯛ ꯃꯔꯨ ꯏꯐꯥ ꯐꯥ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯀꯠꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯤꯝ ꯍꯣꯄꯔꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯈꯪꯅꯕ ꯃꯥꯔꯤꯁꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯗ ꯃꯥꯔꯤꯁꯥ ꯅꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯍꯥꯟꯅꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯔꯤꯁꯥꯅ ꯎꯄꯨꯗꯒꯤ ꯔꯦꯀꯣꯔꯠ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯔꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯒꯤ ꯔꯦꯀꯣꯔꯠꯁꯤꯡꯁꯤ ꯍꯣꯄꯔꯗ ꯂꯣꯏꯅ ꯎꯠꯈ꯭ꯔꯦ꯫ ꯍꯣꯄꯔꯅ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯍꯥꯎꯀꯤꯟꯁꯇ ꯂꯩꯔꯤꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯈꯤꯕ ꯄꯥꯎꯁꯤꯡꯗꯨꯒꯤ ꯑꯔꯤꯕ ꯔꯦꯀꯣꯔꯠꯁꯤꯡ ꯂꯣꯏꯅ ꯄꯥꯝꯃꯤ꯫ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯄꯥꯝꯃꯤ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯔꯦꯀꯣꯔꯠꯁꯤꯡꯁꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯥꯖꯤꯟꯗꯨꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯌꯥꯎꯕ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯁꯨ ꯎꯔꯦ꯫ ꯑꯗꯨꯒ ꯃꯁꯛ ꯈꯪꯗꯕ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯁꯨ ꯎꯔꯤ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯀ ꯀꯦꯔꯟꯒꯁꯤ ꯀꯦꯔꯟꯅ ꯄꯣꯔꯛꯈꯤꯕ ꯆꯥꯅꯕ ꯌꯦꯟꯁꯦ ꯁꯥꯍꯟꯕ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯖꯣꯏꯁꯅ ꯑꯩꯒꯤ ꯏꯆꯥ ꯋꯤꯜꯗꯨ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯏꯃꯨꯡꯁꯤꯗ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯊꯥꯜꯂꯤꯕꯁꯦ꯫ ꯑꯩꯅꯁꯨ ꯈꯪꯉꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯉꯥꯎꯕꯒꯤ ꯊꯕꯛꯅꯦ ꯍꯥꯏꯕ꯫ ꯀꯦꯔꯟꯅ ꯖꯣꯏꯁꯄꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯖꯣꯏꯁ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯉꯥꯎꯕꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯇꯣꯛꯂꯁꯤ꯫ ꯖꯣꯅꯥꯊꯟꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯏꯁꯅ ꯃꯍꯥꯛꯇꯤ ꯆꯥꯎꯔꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯟꯅꯖꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯟꯅꯖꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯖꯣꯏꯁꯅ ꯅꯥꯀꯟꯗ ꯂꯥꯏꯠꯁꯤꯡꯁꯤꯅ ꯉꯥꯟꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯎꯔꯦ꯫ ꯖꯣꯏꯁꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯦꯔꯟꯅ ꯌꯨꯝꯁꯤꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯖꯣꯏꯁꯅ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯇꯧꯕꯅꯤ꯫ ꯀꯦꯔꯟꯅ ꯖꯣꯏꯁꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯄꯁꯤꯗ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯖꯣꯏꯁ ꯅꯪꯅ ꯗꯔꯀꯥꯔ ꯍꯦꯛ ꯑꯣꯏꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯒꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯩꯈꯣꯏꯗ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯀꯣ꯫ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ꯫ ꯃꯈꯣꯏꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯁꯤꯗ ꯖꯣꯏꯁꯅ ꯊꯥꯜꯂꯤꯕ ꯗꯤꯁꯀꯣ ꯂꯥꯏꯠꯁꯤꯡꯁꯤ ꯉꯥꯟꯗꯨꯅ ꯋꯤꯜꯅ ꯂꯩꯔꯝꯕ ꯀꯥ ꯑꯁꯤꯗ ꯆꯪꯈ꯭ꯔꯦ꯫ ꯀꯦꯔꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯤꯛꯂꯤꯕ ꯍꯣꯂꯤꯁꯤꯅ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯏꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤ ꯏꯪꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯋꯤꯜꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯁꯤꯗꯁꯨ ꯖꯣꯏꯁꯅ ꯊꯝꯂꯤꯕ ꯂꯦꯝꯞꯁꯤꯡꯁꯤ ꯀꯣꯏꯅ ꯑꯗꯨꯃꯛ ꯄꯤꯠ ꯄꯤꯠ ꯈꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯤꯛꯂꯤꯕꯤ ꯍꯣꯂꯤꯁꯨ ꯂꯥꯏꯠꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯃꯨꯠꯈ꯭ꯔꯦ꯫ ꯍꯣꯂꯤꯅ ꯀꯥ ꯑꯁꯤꯒꯤ ꯐꯛꯂꯥꯡꯁꯤꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯑꯉꯥꯡꯁꯤ ꯐꯛꯂꯥꯡꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯀ ꯀꯦꯔꯟꯒꯁꯨ ꯍꯣꯂꯤꯁꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯕꯗꯒꯤ ꯃꯃꯥ ꯀꯦꯔꯟꯅ ꯍꯣꯂꯤꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯖꯣꯏꯁꯁꯨ ꯍꯣꯂꯤꯁꯤ ꯂꯩꯔꯝꯗꯕꯁꯤꯗ ꯃꯁꯥꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯤꯛꯂꯤꯕꯤ ꯍꯣꯂꯤꯁꯨ ꯐꯛꯂꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯉꯪꯕ ꯇꯥꯕꯗꯒꯤ ꯆꯞ ꯌꯨꯡꯅ ꯉꯛꯂꯒ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯛꯂꯥꯡꯁꯤꯗꯒꯤ ꯃꯃꯥꯡꯗ ꯖꯣꯏꯁꯅ ꯊꯦꯡꯅꯈꯤꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯗꯣꯔꯛꯀꯗꯒꯤ ꯇꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯖꯣꯏꯁꯅ ꯆꯦꯟꯖꯜꯂꯛꯇꯨꯅ ꯍꯣꯂꯤꯕꯨ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯄꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯃꯥ ꯀꯦꯔꯟꯗ ꯍꯣꯂꯤꯁꯤ ꯄꯤꯗꯨꯅ ꯀꯥꯁꯤꯗꯗꯤ ꯑꯉꯥꯡꯁꯤ ꯆꯪꯕ ꯐꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯍꯣꯂꯤꯗꯤ ꯐꯛꯂꯥꯡꯁꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯖꯣꯏꯁꯅ ꯆꯤꯡꯅꯗꯨꯅ ꯍꯣꯂꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯛꯂꯥꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯉꯥꯡꯁꯤꯅꯁꯨ ꯍꯣꯏ ꯎꯈꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯃꯁꯥꯁꯤ ꯏꯊꯛ ꯊꯛꯒꯠꯅ ꯑꯉꯥꯡꯁꯤꯗ ꯅꯪꯅ ꯎꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯨꯞꯅ ꯍꯪꯒꯠꯂꯛꯂꯤ꯫ ꯖꯣꯏꯁꯅ ꯃꯁꯥꯁꯤ ꯄꯪꯄꯥꯗ ꯄꯥꯈꯠꯄꯁꯤꯗ ꯀꯦꯔꯟꯅ ꯊꯦꯝꯗꯨꯅ ꯖꯣꯏꯁ ꯅꯁꯥꯗꯣ ꯅꯪ ꯈꯔ ꯐꯥꯗꯧ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯟꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ꯫ ꯖꯣꯏꯁꯅ ꯀꯦꯔꯟ ꯑꯩꯒꯤ ꯆꯥꯅꯕ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛꯇꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒꯅꯨ꯫ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯆꯠꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯊꯤꯟꯇꯣꯛꯅꯕ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯥꯟꯁꯤ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯥꯟꯁꯤꯅ ꯇꯦꯂꯤꯐꯣꯟꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯥꯔꯕꯔꯥꯒꯤ ꯃꯌꯨꯝꯗ ꯐꯣꯟ ꯀꯟꯅ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯔꯤꯡꯁꯤ ꯆꯠꯄ ꯌꯥꯕ ꯆꯠꯂꯕ ꯃꯇꯨꯡ ꯀꯣꯟꯅ ꯀꯥꯏꯅꯊꯪꯗ ꯕꯥꯔꯕꯔꯥꯒꯤ ꯃꯃꯥꯁꯤꯅ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯅꯦꯟꯁꯤꯅ ꯍꯧꯖꯤꯛ ꯕꯥꯔꯕꯔꯥꯗꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯉꯔꯥꯡꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅ ꯃꯥꯅ ꯍꯥꯏꯔꯝꯕꯗꯗꯤ ꯅꯈꯣꯏꯗ ꯅꯪꯒ ꯄꯨꯟꯅ ꯇꯨꯝꯃꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯥꯟꯁꯤꯅꯁꯨ ꯋꯥꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯍꯣꯏ ꯑꯩꯁꯨ ꯀꯥꯎꯕꯅꯤ ꯕꯥꯔꯕꯔꯥꯗꯣ ꯑꯩꯈꯣꯏꯗ ꯉꯔꯥꯡ ꯂꯥꯛꯑꯦ꯫ ꯑꯩꯅ ꯋꯥꯍꯩ ꯁꯣꯏꯈꯤꯕꯅꯤ꯫ ꯉꯁꯤ ꯑꯌꯨꯛꯀꯗꯤ ꯌꯨꯝꯗ ꯂꯥꯛꯇꯕ꯭ꯔꯥ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯅꯨꯄꯤꯁꯤꯅ ꯕꯥꯔꯕꯔꯥꯗꯤ ꯑꯌꯨꯛꯇꯁꯨ ꯂꯥꯛꯇꯦꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯋꯥꯐꯝꯁꯤ ꯑꯃꯨꯛ ꯂꯣꯠꯁꯤꯟꯗꯨꯅ ꯑꯣ ꯑꯗꯨꯃꯁꯨ ꯀꯥꯎꯕꯅꯤ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯃꯒꯅꯤ ꯉꯁꯥꯏꯗ ꯎꯅꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯜꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯅꯦꯟꯁꯤ ꯕꯥꯔꯕꯔꯥꯗꯨ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯕꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯔꯛꯑꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯦꯟꯁꯤꯅꯁꯨ ꯍꯣꯏ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ರೆ꯫ ꯑꯗꯨ ꯅꯦꯟꯁꯤꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯕꯥꯔꯕꯔꯥꯁꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯏꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁꯣꯝꯗ ꯋꯤꯜꯒꯤ ꯃꯌꯥꯝꯕ ꯖꯣꯅꯥꯊꯟꯁꯤ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯅꯦꯟꯁꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯁ꯭ꯇꯤꯞ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯧꯖꯤꯛ ꯁ꯭ꯇꯤꯞꯀꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯖꯣꯅꯥꯊꯟꯅ ꯐꯣꯇꯣ ꯆꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯆꯪꯉꯛꯈꯤꯕ ꯅꯨꯄꯤ ꯅꯦꯟꯁꯤꯒꯤ ꯐꯣꯇꯣ ꯎꯈꯤꯕ ꯅꯨꯄꯤꯁꯤꯁꯨ ꯂꯩꯔꯝꯂꯤ꯫ ꯅꯨꯄꯤꯁꯤꯅ ꯁ꯭ꯇꯤꯞ ꯍꯣꯏꯗ ꯄꯥꯎꯁꯤ ꯂꯣꯏꯅ ꯇꯝꯈ꯭ꯔꯦ꯫ ꯁ꯭ꯇꯤꯞꯅ ꯖꯣꯅꯥꯊꯟꯗ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯃꯁꯥꯁꯤ ꯊꯛ ꯊꯛꯒꯠꯅ
ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯇꯤꯞꯅ ꯅꯤꯀꯣꯜꯅ ꯑꯩꯉꯣꯟꯗ ꯇꯝꯕꯗ ꯅꯪꯗꯤ ꯐꯣꯇꯣ ꯐꯖ ꯐꯖꯕ ꯀꯥꯞꯄꯦ ꯍꯥꯏꯅꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯝꯂꯤꯕꯅꯤ, ꯐꯣꯇꯣꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯦꯡꯒꯦ ꯀꯩꯅꯣ, ꯐꯖꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯅꯉꯣꯟꯗ ꯊꯥꯒꯠꯄꯤꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯣꯅꯥꯊꯟꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯇꯣꯃꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞꯀꯤ ꯃꯃꯥꯟꯅꯕꯁꯤꯅ ꯖꯣꯅꯥꯊꯟꯒꯤ ꯕꯦꯒꯁꯤ ꯃꯨꯟꯈ꯭ꯔꯦ, ꯑꯗꯨꯒ ꯁ꯭ꯇꯦꯞꯇ ꯂꯪꯁꯤꯜꯂꯛꯂꯤ꯫ ꯁ꯭ꯇꯦꯞꯅ ꯃꯥꯒꯤꯁꯤ ꯃꯁꯥꯁꯦ ꯏꯊꯛ ꯊꯛꯀꯠꯄꯒꯨꯝ ꯇꯧꯏ, ꯑꯩꯈꯣꯏꯗ ꯀꯩꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯣꯠꯄ ꯃꯥꯜꯂꯤ, ꯃꯁꯤ ꯑꯃꯨꯛꯇ ꯈꯪꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯖꯣꯅꯥꯊꯟꯒꯤ ꯕꯦꯒꯁꯤ ꯐꯥꯛꯇꯨꯅ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯈꯤꯕꯒꯤ ꯐꯣꯇꯣ ꯃꯌꯥꯝꯁꯤ ꯂꯧꯊꯣꯔꯛꯂꯤ꯫ ꯇꯣꯃꯤꯒꯤ ꯅꯨꯄꯤꯁꯤꯅ ꯐꯣꯇꯣꯁꯤ ꯌꯦꯡꯗꯨꯅ ꯑꯣ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯔ ꯍꯥꯏꯖꯜꯂꯛꯂꯤ꯫ ꯖꯣꯅꯥꯊꯟꯅ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯃꯥꯡꯈ꯭ꯔꯕ ꯏꯅꯥꯎꯄꯥꯗꯨ ꯊꯤꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯤꯞꯅ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯉꯥꯡ ꯊꯤꯕ ꯅꯠꯇꯦ, ꯂꯨꯝꯗꯨꯅ ꯃꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯌꯦꯡꯊꯣꯛꯄꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯅꯦꯟꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯇꯣꯃꯤꯅ ꯅꯦꯟꯁꯤꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯇꯨ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯂꯥꯛꯑꯦ ꯍꯥꯏꯔꯛꯂꯤ꯫ ꯅꯦꯟꯁꯤꯁꯨ ꯇꯣꯃꯤꯒꯤ ꯋꯥꯐꯝꯁꯤꯗ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯅ ꯍꯥꯏꯔꯤ꯫ ꯁ꯭ꯇꯤꯞꯅ ꯐꯣꯇꯣꯁꯤꯡꯁꯤ ꯅꯦꯟꯁꯤꯗ ꯄꯤꯗꯨꯅ ꯌꯦꯡꯍꯟꯈ꯭ꯔꯦ꯫ ꯅꯦꯟꯁꯤꯅꯁꯨ ꯐꯣꯇꯣ ꯃꯌꯥꯝ ꯑꯁꯤꯗ ꯉꯔꯥꯡꯒꯤ ꯄꯥꯔꯇꯤꯗꯨꯗ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯐꯤ ꯂꯧꯊꯣꯛꯈꯤꯕꯒꯤ ꯐꯣꯇꯣꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯖꯣꯅꯥꯊꯟꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗꯁꯨ ꯏꯀꯥꯏꯔꯦ꯫ ꯁ꯭ꯇꯤꯞꯅ ꯃꯈꯣꯏꯒꯨꯝꯕ ꯃꯤꯁꯤ ꯌꯦꯡꯕꯗꯗꯤ ꯏꯄꯪ ꯄꯪꯕ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯊꯕꯛ ꯌꯥꯝꯅ ꯇꯧꯔꯝꯂꯤꯕꯖꯥꯠꯅꯤ, ꯃꯈꯣꯏꯒꯨꯝꯕꯁꯤ ꯆꯩꯗꯤ ꯐꯖꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯁ꯭ꯇꯤꯞꯅ ꯐꯣꯇꯣꯁꯤꯡꯁꯤ ꯁꯦꯒꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠꯁꯤ ꯃꯨꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯕꯦꯒꯁꯤꯗꯒꯤ ꯖꯣꯅꯥꯊꯟꯒꯤ ꯀꯦꯃꯦꯔꯥꯁꯤꯃꯨꯛ ꯂꯧꯊꯣꯔꯛꯂꯤ꯫ ꯖꯣꯅꯥꯊꯟꯅꯗꯤ ꯃꯗꯨꯃꯇꯪꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯅꯦꯟꯁꯤꯅꯁꯨ ꯁ꯭ꯇꯤꯞꯇ ꯇꯧꯗꯅꯕ ꯈꯥꯝꯂꯤ꯫ ꯁ꯭ꯇꯤꯞꯅ ꯖꯣꯅꯥꯊꯟꯒꯤ ꯀꯦꯃꯦꯔꯥꯁꯤ ꯂꯩꯕꯥꯛꯇ ꯊꯥꯗꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯖꯣꯅꯥꯊꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯔꯝꯂꯒ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯀꯥꯏꯕ ꯑꯁꯤ ꯈꯨꯟꯖꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯦꯟꯁꯤꯗꯤ ꯃꯌꯥꯝꯅ ꯆꯠꯈ꯭ꯔꯕꯁꯨ ꯖꯣꯅꯥꯊꯟꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯍꯥꯛꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯄꯗ ꯁꯦꯒꯥꯏꯗꯨꯅ ꯇꯥꯔꯤꯕ ꯐꯣꯇꯣ ꯃꯆꯦꯠꯁꯤꯡꯁꯤꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯕꯥꯔꯕꯔꯥꯒꯤ ꯐꯣꯇꯣ ꯌꯥꯎꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯒꯤ ꯐꯣꯇꯣꯁꯤꯡꯁꯤꯃꯗꯤ ꯅꯦꯟꯁꯤꯅꯁꯨ ꯄ꯭ꯔꯕꯛ ꯈꯨꯟꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ 11ꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ 11ꯁꯤ ꯃꯥꯏꯛꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯡꯒꯤ ꯄꯣꯁ ꯃꯈꯣꯡꯁꯤꯗ ꯄꯨꯡ ꯌꯦꯡꯗꯨꯅ ꯃꯥꯏꯛ ꯍꯣꯏꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯍꯧꯗꯣꯡ ꯑꯃꯅ ꯃꯅꯥꯛꯇ ꯉꯪꯗꯨꯅ ꯂꯩꯕ ꯑꯁꯤ 11ꯅ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗ 11ꯁꯨ ꯃꯁꯥꯁꯤ ꯄꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯁꯤꯟꯁꯤꯗ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅ 11ꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯑꯣꯏꯅ ꯍꯧꯗꯣꯡ ꯑꯃ ꯁꯥꯔꯪ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯒ 11ꯅ ꯃꯈꯨꯠꯅ ꯁꯣꯛꯇꯕꯤ ꯍꯥꯠꯇꯣꯛꯑꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ 11ꯗꯤ ꯍꯧꯗꯣꯡꯁꯤ ꯎꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯗꯨꯅ ꯍꯧꯗꯣꯡꯁꯤ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ꯫ 11ꯁꯤ ꯍꯧꯖꯤck ꯀꯞꯇꯨꯅ ꯃꯀꯣꯛꯇ ꯐꯥꯖꯤꯜꯂꯤꯕ ꯋꯥꯌꯔꯁꯤꯡꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯗ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅꯁꯨ ꯁꯥꯎꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯑꯅꯤꯗ 11ꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯕ ꯄꯨꯍꯟꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ 11ꯁꯨ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯗ ꯄꯄꯥ ꯄꯄꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯁꯦꯀꯨꯔꯤꯇꯤ ꯑꯅꯤꯁꯤꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯀꯥꯁꯤꯗ 11ꯁꯤ ꯁꯦꯀꯨꯔꯤꯇꯤ ꯑꯅꯤꯁꯤꯅ ꯂꯪꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ 11ꯁꯨ ꯃꯁꯥꯗ ꯑꯁꯥꯎꯕ ꯐꯥꯎꯔꯛꯇꯨꯅ ꯂꯣꯟꯁꯟꯗꯒꯤ ꯇꯧꯔꯤꯕ ꯊꯣꯡ ꯑꯁꯤ ꯃꯃꯤꯠꯅꯗꯪ ꯌꯦꯡꯕꯗ ꯁꯦꯀꯨꯔꯤꯇꯤ ꯑꯃ ꯆꯦꯟꯗꯨꯅ ꯐꯛꯇꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯤꯁꯨ 11ꯅ ꯃꯤꯠꯅꯗꯪ ꯌꯦꯡꯂꯒ ꯃꯉꯛ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ 11ꯁꯤ ꯃꯁꯥꯁꯤ ꯁꯦꯀꯨꯔꯤꯇꯤ ꯑꯅꯤꯁꯤ ꯍꯥꯠꯄꯗ ꯏꯅꯔꯖꯤ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯗꯒꯤ ꯃꯅꯥꯇꯣꯟ ꯑꯅꯤꯃꯛ ꯏ ꯇꯥꯗꯨꯅ ꯌꯥꯝ ꯆꯣꯛꯊꯅ ꯐꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔ ꯍꯥꯏꯔꯤꯕ ꯅꯤꯄꯥꯁꯤꯁꯨ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯕꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯃꯃꯣꯟꯗ ꯍꯔꯥꯎꯕ ꯐꯥꯎꯖꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ 11ꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔꯁꯤ ꯐꯖꯅ ꯃꯊꯧ ꯇꯧꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ 11ꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯄꯧꯈꯠꯇꯨꯅ ꯀꯥꯁꯤꯗꯒꯤ ꯄꯨꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ 11ꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤꯗ ꯇꯥꯎꯗꯨꯅ ꯃꯪꯗꯨꯅ ꯆꯞꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯥꯏꯛ ꯍꯣꯏ ꯗꯁꯇꯤꯟ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯥꯏꯛꯅ ꯑꯦꯜꯗ ꯌꯥꯝ ꯀꯟꯅ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯌꯥꯟꯈꯪꯇꯥ ꯇꯥꯔꯦ꯫ ꯃꯥꯏꯛꯅ ꯍꯧꯖꯤꯛ 11ꯕꯨ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜꯁꯤꯗ ꯍꯥꯞꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯋꯤꯜꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯅꯦꯟꯁꯤ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯇꯣꯃꯤ ꯍꯣꯏꯗꯤ ꯕꯥꯔꯕꯔꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯦꯟꯁꯤꯗꯤ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯕꯥꯔꯕꯔꯥꯁꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯞ ꯍꯣꯏꯒꯤ ꯄꯥꯔꯇꯤꯗꯨꯗ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯈꯪꯗꯅ ꯂꯩꯕ ꯑꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯁ꯭ꯇꯦꯞ ꯍꯣꯏꯗ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯇꯦꯞꯅꯁꯨ ꯇꯥꯟꯅꯗꯨꯅ ꯀꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯃꯃꯥꯅ ꯊꯕꯛ ꯈꯔ ꯁꯤꯟꯅꯔꯝꯕ ꯑꯗꯨ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯇꯦꯞꯁꯨ ꯅꯦꯟꯁꯤꯒꯤ ꯍꯣꯡꯉꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯉꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ 11 ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯁꯤ ꯋꯤꯜ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯃꯪꯁꯤꯗ ꯂꯥꯛꯂꯤ꯫ ꯆꯠꯅ ꯆꯠꯅ 11ꯅ ꯃꯥꯏꯛꯇ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯐꯨꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ 11ꯅ ꯅꯪꯒꯤ ꯈꯗꯥꯡꯗ ꯏ ꯊꯣꯛꯏꯗꯨꯗꯤ ꯃꯗꯨ ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯑꯣ ꯁꯤꯕꯨꯔꯣ, ꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯇꯨꯁꯟꯕꯗꯒꯤ ꯁꯣꯛꯄꯅꯤ, ꯈꯣꯡꯐꯝ ꯆꯥꯗꯕꯗꯒꯤ ꯇꯨꯁꯟꯕꯗꯒꯤ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ 11ꯅ ꯃꯥꯏꯛ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯅꯗꯦ ꯍꯥꯏꯗꯨꯅ,
ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯁꯨ ꯍꯧꯖꯤꯛ ꯋꯥꯐꯝꯁꯦ ꯂꯣꯠꯁꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯥꯏꯛꯅ ꯁ꯭ꯀꯨꯜꯗ ꯉꯥꯎꯁꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯏ, ꯃꯈꯣꯏꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ 11ꯅ ꯉꯥꯎꯁꯟꯅꯕ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯥꯏꯛꯅ ꯉꯥꯎꯁꯟꯅꯕ ꯍꯥꯏꯕꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯗꯣ, ꯆꯣꯡꯂꯝ ꯆꯥꯗꯕ ꯃꯤꯗꯣ꯫ ꯑꯩꯁꯨ ꯋꯥꯐꯝꯁꯤꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯗꯒꯤ ꯂꯣꯠꯈꯤꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯦ ꯅꯪꯅ ꯑꯁꯣꯟꯕ ꯑꯄꯪꯕ ꯃꯤ ꯑꯣꯏꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ 11ꯅ ꯃꯥꯏꯛ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯕ ꯍꯧꯅꯔꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯏꯛꯀꯤ ꯃꯆꯦ ꯅꯦꯟꯁꯤꯁꯤ ꯕꯥꯔꯕꯔꯥꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯈꯣꯏꯅꯤꯅ ꯄꯥꯔꯇꯤ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇ ꯈꯥꯝꯗꯨꯅ ꯊꯝꯂꯝꯕ ꯕꯥꯔꯕꯔꯥꯒꯤ ꯒꯥꯔꯤꯁꯤꯗꯤ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯈꯥꯝꯐꯝꯁꯤꯗ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯕꯗ ꯅꯦꯟꯁꯤꯁꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯕꯥꯔꯕꯔꯥꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯈꯤꯕ ꯁ꯭ꯇꯦꯞ ꯍꯣꯏꯒꯤ ꯃꯌꯨꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁ꯭ꯇꯦꯞꯅ ꯁ꯭ꯀꯨꯜꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯁ꯭ꯇꯦꯞꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕꯗꯒꯤ ꯃꯐꯝꯁꯤ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯤ꯫ ꯅꯦꯟꯁꯤꯅ ꯕꯥꯔꯕꯔꯥꯕꯨ ꯀꯧꯗꯨꯅ ꯌꯨꯝꯁꯤꯒꯤ ꯅꯥꯀꯜꯂꯣꯝꯗ ꯎꯃꯪꯂꯣꯝꯗ ꯁꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯅꯦꯟꯁꯤꯁꯨ ꯃꯊꯟꯇꯅꯤꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯎꯃꯪꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯆꯪꯁꯤꯟꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯅꯦꯟꯁꯤꯅ ꯕꯥꯔꯕꯔꯥꯕꯨ ꯀꯧꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯇꯨꯡꯂꯣꯝꯗ ꯗꯦꯃꯣꯒꯣꯔꯒꯣꯟ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯥꯔꯁꯤ ꯁꯝꯗꯨꯅ ꯆꯦꯟꯈꯤꯕꯁꯤ ꯅꯦꯟꯁꯤꯅ ꯎꯍꯧꯔꯦ꯫ ꯅꯦꯟꯁꯤꯁꯨ ꯈꯪꯗꯨꯅ ꯃꯣꯟꯁꯇꯥꯔꯁꯤ ꯐꯖꯅꯗꯤ ꯎꯍꯧꯗꯕꯤ ꯀꯥꯕꯛꯇꯤ ꯎꯍꯧꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯦꯟꯁꯤꯁꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯤꯜꯒꯤ ꯃꯃꯥ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯋꯥꯠꯄꯗꯒꯤ ꯎꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯊꯥꯜꯂꯤꯕ ꯗꯤꯁꯀꯣ ꯂꯥꯏꯠꯁꯤꯡꯁꯤ ꯃꯔꯤ ꯈꯞꯄꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯍꯨꯏꯁꯤꯅ ꯈꯣꯡꯉꯛꯂꯤ꯫ ꯖꯣꯏꯁꯁꯨ ꯍꯨꯏꯁꯤꯅ ꯌꯥꯝ ꯀꯟꯅ ꯈꯣꯡꯉꯛꯄꯗꯒꯤ ꯎꯏꯔꯝꯕ ꯑꯁꯤ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯦ꯫ ꯖꯣꯏꯁꯅꯁꯨ ꯌꯦꯡꯊꯣꯛꯄꯗ ꯂꯥꯏꯠꯁꯤꯡꯁꯤ ꯉꯥꯟꯗꯨꯅ ꯁꯨꯝ ꯆꯠꯈꯤꯕꯁꯤ ꯎꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯥꯏꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯠꯁꯤ ꯋꯤꯜꯒꯤ ꯀꯥꯁꯤꯗ ꯆꯪꯈꯤꯗꯨꯅ ꯎꯄꯨꯅ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯖꯣꯏꯁꯅꯁꯨ ꯎꯄꯨꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯗꯤꯁꯀꯣ ꯂꯥꯏꯠ ꯆꯕꯨꯟ ꯑꯃ ꯀꯣꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯖꯣꯏꯁꯅ ꯃꯊ꯭ꯋꯥꯏꯁꯤ ꯋꯥꯅ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕ ꯗꯤꯁꯀꯣ ꯂꯥꯏꯠꯁꯤꯗ ꯋꯤꯜ, ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯧꯖꯤꯛ ꯗꯤꯁꯀꯣ ꯂꯥꯏꯠꯁꯤ ꯄꯥꯎꯈꯨꯝꯁꯤ ꯄꯤꯔꯛꯄ ꯑꯣꯏꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯖꯣꯏꯁꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯖꯣꯏꯁꯅ, ꯑꯗꯨꯗꯤ ꯐꯔꯦ ꯋꯤꯜ, ꯃꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ꯫ ꯅꯪꯅ ꯍꯣꯏ ꯍꯥꯏꯔꯕꯗꯤ ꯑꯃꯨꯛꯇ ꯉꯥꯜꯂꯛꯎ, ꯑꯗꯨꯒ ꯑꯩꯅ ꯍꯪꯉꯤꯕꯗꯨ ꯂꯥꯜꯂꯒꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯉꯥꯜꯂꯛꯎ꯫ ꯃꯃꯥꯒꯤꯗꯃꯛ ꯅꯪꯅ ꯃꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯔꯤ꯫ ꯂꯥꯏꯠꯁꯤꯁꯨ ꯍꯧꯖꯤꯛ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯨꯛꯇ ꯉꯥꯜꯂꯛꯂꯦ꯫ ꯖꯣꯏꯁꯅ ꯀꯞꯇꯨꯅ, ꯑꯩꯅ ꯍꯧꯖꯤꯛ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯅꯤꯡꯂꯤꯕꯁꯤ ꯋꯤꯜ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯧꯖꯤꯛ ꯀꯣꯜꯂꯤꯕ ꯂꯥꯏꯠꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯉꯥꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯖꯣꯏꯁꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯖꯣꯏꯁꯅ ꯑꯃꯨꯛ, ꯅꯪ ꯍꯧꯖꯤꯛ ꯁꯦꯞ ꯑꯣꯏꯕ ꯃꯐꯝꯗꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯧꯖꯤꯛ ꯂꯥꯏꯠꯁꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯅꯤꯔꯛ ꯉꯥꯜꯂꯛꯂꯦ꯫ ꯃꯁꯤ ꯎꯕꯗ ꯖꯣꯏꯁꯁꯨ ꯃꯊꯥ ꯁꯥꯅ ꯀꯞꯆꯔꯤ꯫ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯀꯞꯅ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗꯗꯤ ꯄꯥꯎꯈꯨꯝꯁꯤꯗꯤ ꯄꯤꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯥꯏꯠꯁꯤ ꯑꯃꯠꯇ ꯉꯥꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯖꯣꯏꯁꯁꯨ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯐꯛꯂꯥꯡꯗ ꯑꯦꯗꯩꯅ ꯖꯦꯠꯄꯣꯛꯁꯤ ꯊꯥꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯄꯥꯗ ꯗꯤꯁꯀꯣ ꯂꯥꯏꯠ ꯑꯃꯃꯝꯁꯨ ꯇꯥꯍꯜꯂꯤ꯫ ꯖꯣꯏꯁꯅ ꯍꯧꯖꯤꯛ ꯃꯁꯤ ꯇꯧꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯥ ꯋꯤꯜꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯁꯣꯝꯗꯁꯨ ꯅꯦꯟꯁꯤꯁꯤ ꯃꯌꯨꯝꯗ ꯀꯞꯇꯨꯅ ꯍꯜꯂꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯃꯃꯥ ꯀꯦꯔꯦꯟꯅ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯦꯟꯁꯤꯅ ꯀꯞꯅ, ꯏꯃꯥ, ꯕꯥꯔꯕꯔꯥꯗꯣ ꯑꯩꯅ ꯈꯟꯕꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯈꯤꯕ ꯃꯥꯜꯂꯤ, ꯌꯥꯝ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯑꯝꯃꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯥꯏ ꯃꯣꯟꯁꯇꯥꯔ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯗꯤ ꯃꯃꯥ ꯀꯦꯔꯦꯟꯗ ꯇꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯍꯣꯄꯔꯒ ꯃꯈꯥ ꯊꯥꯕ ꯄꯨꯂꯤꯁꯁꯤꯒ ꯃꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯐꯪꯈꯤꯕ ꯍꯥꯎꯀꯤꯟꯁ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤ ꯌꯦꯡꯗꯨꯅ ꯑꯀꯨꯞꯄ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯄꯥꯁꯤꯅ, ꯆꯤꯐ, ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯎꯁꯤꯗ ꯑꯩꯗꯤ ꯊꯥꯖꯗꯦ꯫ ꯍꯣꯄꯔꯅ, ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯤꯄꯥꯁꯤꯅ, ꯌꯦꯡꯉꯨꯅꯦ, ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯋꯥꯈꯜ ꯆꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯍꯦꯛ ꯄꯣꯛꯄꯒ ꯍꯥꯎꯀꯤꯟꯁꯇ ꯂꯩꯔꯤꯕ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯉꯣꯟꯗ ꯁꯈꯤ ꯁꯥꯕꯣꯟꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯣꯄꯔꯅ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯣꯛꯈꯣ, ꯌꯦꯡꯉꯨꯇꯨ, ꯁꯤꯗ ꯌꯥꯎꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯐꯣꯇꯣꯁꯤꯗ ꯌꯥꯎꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯍꯥꯎꯀꯤꯟꯁꯇ ꯆꯂꯥꯏꯔꯤꯕ ꯂꯦꯕ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯕ꯭ꯔꯦꯅꯔꯅꯤ꯫ ꯅꯤꯄꯥꯁꯤꯅ, ꯑꯉꯥꯡꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤꯒ ꯃꯍꯥꯛꯀꯗꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯍꯣꯄꯔꯅ, ꯐꯣꯇꯣ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯨ, ꯕ꯭ꯔꯦꯅꯔꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯤꯕꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯐꯤ ꯃꯆꯦꯠꯁꯤꯃꯛꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯎꯃꯪꯗ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯕꯗ ꯃꯤꯁꯇꯔ ꯀ꯭ꯂꯥꯔꯛꯅ ꯐꯪꯗꯨꯅ ꯄꯤꯔꯛꯈꯤꯕ ꯐꯤ ꯃꯆꯦꯠꯇꯨꯅꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯦꯕꯁꯤꯗ ꯆꯠꯊꯕ ꯃꯌꯥꯝꯗ ꯎꯍꯟꯕ ꯌꯥꯗꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯔ ꯎꯔꯨꯕꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯃꯥꯡꯍꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤ 100ꯗ 50ꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯁꯦꯠꯇ ꯄꯥꯎ ꯑꯃ ꯐꯥꯎꯔꯛꯂꯦ꯫ ꯍꯣꯄꯔꯅꯁꯨ ꯁꯦꯠꯁꯤ ꯑꯣꯛꯄꯗ ꯑꯁꯤꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯣꯄꯔꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯗꯦꯗ ꯕꯣꯗꯤ ꯐꯪꯐꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯃꯥꯏꯛ ꯍꯣꯏ 11 ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ 11ꯅ ꯃꯥꯏꯛ ꯍꯣꯏꯁꯤ ꯃꯍꯥꯛꯅ ꯋꯤꯜ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤ ꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯂꯤ꯫
11 ꯍꯧꯖꯤꯛ ꯃꯈꯣꯏꯍꯨꯝꯁꯤ ꯁꯨꯝ ꯄꯨꯗꯨ ꯂꯥꯛꯂꯒ ꯋꯤꯜ ꯍꯣꯏꯒꯤ ꯃꯌꯨꯝ ꯃꯅꯥꯛꯁꯤꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯏꯛꯅ ꯑꯩꯈꯣꯏꯅ ꯋꯤꯟ ꯊꯤꯕ ꯆꯠꯁꯦ ꯍꯥꯏꯔꯒ ꯃꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ 11ꯅ ꯅꯈꯣꯏꯅ ꯊꯤꯔꯤꯕ ꯋꯤꯜꯗꯨ ꯃꯐꯝꯁꯤꯗ ꯂꯣꯠꯂꯒ ꯂꯩꯕꯅꯤ ꯍꯥꯏꯔꯤ ꯃꯥꯏꯛꯅ ꯅꯠꯇꯦ ꯑꯦꯜ ꯃꯁꯤꯗꯤ ꯋꯤꯜꯒꯤ ꯌꯨꯝꯅꯤ ꯋꯤꯜ ꯃꯥꯡꯈ꯭ꯔꯤꯕꯗꯨ ꯃꯁꯤꯗꯒꯤꯅꯤ ꯃꯌꯥꯝꯅ ꯁ꯭ꯋꯥꯏꯁꯤꯗꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯗꯁꯇꯤꯟꯅꯁꯨ ꯃꯥꯏꯛꯇ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯏꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯥꯏꯛꯅ ꯑꯦꯜꯅ ꯍꯥꯏꯕꯗ ꯋꯤꯜꯗꯨ ꯃꯐꯝꯁꯤꯗ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯥꯏꯔꯤ ꯗꯁꯇꯤꯟꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯌꯥꯝ ꯋꯥꯅ ꯂꯝꯁꯥꯡ ꯑꯃ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯗꯨꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦꯅꯦ ꯀꯥꯟꯅꯗꯕꯗ ꯇꯥꯔꯦꯕ ꯂꯨꯀꯥꯁꯅ ꯃꯥꯏꯛꯇ ꯑꯩꯅꯗꯤ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗ꯭ꯔ ꯃꯥꯏꯛ ꯑꯉꯥꯎꯕꯤꯁꯤꯒꯤ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯇꯥꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯛꯁꯨ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ 11ꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯅꯪꯅ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯤ 11ꯗꯤ ꯍꯧꯖꯤꯛ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯃꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯦ ꯂꯨꯀꯥꯁꯅ ꯃꯥꯏꯛꯇ ꯃꯥꯏꯛ ꯌꯥꯔꯦ ꯇꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯔꯣꯏꯁꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯃꯥꯏꯛꯅꯁꯨ 11ꯕꯨꯗꯤ ꯀꯟꯅꯤꯡꯕꯅꯤꯅ 11ꯒꯤ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯔꯛꯂꯤ ꯇꯥꯟꯖꯥꯁꯤꯗ ꯗꯁꯇꯤꯟꯅ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯧꯈꯤꯕꯁꯤ ꯎꯔꯦ ꯗꯁꯇꯤꯟꯅꯁꯨ ꯂꯨꯀꯥꯁꯀ ꯃꯥꯏꯛꯀ ꯈꯟꯅꯔꯤꯕꯁꯤ ꯈꯥꯝꯗꯨꯅ ꯊꯧꯔꯤꯕ ꯄꯨꯂꯤꯁ ꯒꯥꯔꯤꯁꯤꯡꯁꯤꯗ ꯌꯦꯡꯍꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯏꯀꯜꯁꯤꯡꯁꯤ ꯊꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯖꯣꯏꯁꯀꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯏꯁꯅ ꯐꯛꯂꯥꯡꯗ ꯅꯝꯕꯔꯁꯤꯡꯁꯤ ꯊꯥꯕ ꯂꯣꯏꯗꯨꯅ ꯃꯆꯥ ꯋꯤꯜꯗ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯂꯕꯁꯨ ꯄꯤꯕ ꯌꯥꯔꯒꯅꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯧꯖꯤक ꯐꯛꯂꯥꯡꯁꯤꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤꯁꯨ ꯅꯝꯕꯔꯁꯤꯡꯁꯤꯒꯤ ꯃꯄꯥꯗ ꯑꯃꯃꯝꯇ ꯉꯥꯜꯂꯛꯇꯨꯅ ꯔꯥꯏꯠ ꯍꯤꯌꯔ ꯍꯥꯏꯔꯛꯂꯤ ꯋꯤꯜꯁꯤ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯔꯛꯂꯤ ꯃꯃꯥ ꯖꯣꯏꯁꯨ ꯉꯛꯇꯨꯅ ꯋꯤꯜ ꯅꯃꯥꯁꯤ ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯚꯥꯞ ꯇꯥꯍꯜꯂꯨ ꯑꯩꯉꯣꯟꯗ ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯌꯥꯝ ꯑꯀꯤ ꯇꯨꯖꯨꯡꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯥꯎꯟ ꯑꯃꯒ ꯂꯣꯏꯅꯅ ꯐꯛꯂꯥꯡꯗ ꯌꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤꯗ ꯑꯥꯔꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯉꯥꯜꯂꯛꯂꯤ ꯃꯊꯪꯗꯅ ꯌꯨꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯉꯥꯜꯂꯛꯂꯤ ꯃꯊꯪꯗꯅ ꯑꯦꯟꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯉꯥꯜꯂꯛꯂꯤ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯔꯟ ꯍꯥꯏꯕꯅꯤ ꯆꯦꯜꯂꯣ ꯍꯥꯏꯕꯅꯤ ꯖꯣꯏꯁꯨ ꯍꯧꯖꯤꯛ ꯃꯆꯥꯅ ꯆꯦꯜꯂꯣ ꯍꯥꯏꯔꯛꯄꯁꯤꯗ ꯉꯛꯇꯨꯅ ꯊꯛꯀꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯁꯤ ꯄꯪꯈꯞꯇ ꯈꯞꯄꯛꯄ ꯍꯧꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯐꯛꯂꯥꯡꯁꯤ ꯁꯦꯒꯥꯏꯗꯨꯅ ꯗꯦꯃꯣꯒ꯭ꯔꯣꯒꯣꯟ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔꯁꯤ ꯍꯟꯗꯛꯇꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯣꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯖꯣꯏꯁꯨ ꯄꯥꯈꯠꯇꯨꯅ ꯌꯨꯝꯁꯤꯗꯒꯤ ꯌꯥꯝ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯛ ꯍꯣꯏ 11 ꯍꯣꯏꯁꯨ ꯄꯨꯂꯤꯁ ꯒꯥꯔꯤꯁꯤꯡꯁꯤꯅ ꯊꯧꯔꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯍꯣꯄꯔ ꯍꯣꯏꯁꯨ ꯑꯁꯤꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯌꯧꯁꯜꯂꯛꯂꯤ ꯍꯣꯄꯔꯅꯁꯨ ꯑꯁꯤꯕꯁꯤ ꯎꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯊꯤꯒꯠꯇꯨꯅ ꯂꯥꯛꯈꯤꯕ ꯋꯤꯜꯁꯤ ꯉꯁꯤꯗꯤ ꯏꯁꯤꯡꯁꯤꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯤ ꯃꯥꯏꯛ ꯍꯣꯏ 11 ꯍꯣꯏꯁꯨ ꯃꯐꯝꯁꯤ ꯌꯧꯁꯜꯂꯛꯇꯨꯅ ꯒꯥꯔꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯔꯨꯞ ꯋꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯎꯔꯦ 11ꯗꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯋꯤꯜꯁꯤ ꯃꯌꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯂꯤ ꯃꯥꯏꯛꯀ ꯂꯨꯀꯁꯀ ꯗꯁꯇꯤꯟꯒꯁꯨ ꯃꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯏꯛꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯊꯦꯝꯅꯕ 11ꯅ ꯀꯧꯔꯨꯔꯦ ꯃꯁꯤꯗ ꯃꯥꯏꯛꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ ꯑꯩꯒꯤ ꯃꯤꯡꯒ ꯑꯃꯠꯇ ꯀꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯅ ꯄꯥꯝꯈꯤꯕꯗꯤ ꯋꯤꯜꯕꯨ ꯍꯤꯡꯅ ꯐꯪꯕ ꯄꯥꯝꯈꯤꯕꯅꯤ ꯅꯪꯅꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯖꯟꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯤꯜꯁꯤ ꯍꯤꯡꯗꯨꯅ ꯂꯩ ꯍꯥꯏꯅ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏꯛꯁꯤ ꯍꯧꯖꯤꯛ 11ꯗ ꯊꯤꯅ ꯆꯩꯔꯝꯂꯒ ꯃꯊꯟꯇ ꯁꯥꯏꯀꯜ ꯑꯁꯤ ꯏꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯗꯁꯇꯤꯟꯒ ꯂꯨꯀꯥꯁꯀꯅꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯃꯥꯏꯛꯄꯨ ꯈꯥꯝꯅꯕ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ 11ꯁꯨ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯤ ꯃꯥꯏꯛꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯝꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯁꯣꯝꯗꯅ ꯖꯣꯏꯁꯤ मचा विल ने हाइना लाइट की खुतांग पाव फाउनरमदगी विल चेलो हारकपदगी मोन्स्टार अमा थोलकपदगी खंगदुना युमदुदगी लेपतबी लंबी सिदा दुम चेलकली तंजासिदा मचा नुपा अहन जोनाथन सु थेंगनरे जोनाथन सु ममाना कीने चेलकपसि उबदा गाड़ी सि खामदुना ममाना कीरेबसि थेमजनदुना कोनबीदुन लैखरे सोमदसु माइकेल से महाकी मरुप विलना सीना फंगमदगी मयुमदा कपतुन लागली ममा केरनसु माइकपु थेमबीदुना कोनबीदुन लैरी नाकन अमदना जोनाथन ममाबु कन्ना थेमजिंदुना कोली नाकन अमदना ममा केरनना माइकेलबु कपलिबसि थेमदुना नुंसीना कोनबीरी अदुबु एपिसोड असिदा अयेंग बाय खोदा वाहंग अमदि हंगदु लेहौरे विलगी ममा जोइसनसु लाइट की खुतांगदा हुजिकता विलगा पाव फाउना खिबदा ngairibani 11 नसु विल से मयुमदा लोतुना लै हाइरी अदुगा मसिगी ओना तैनबदा विलगी अछि भागचांग अमा फंगली मसिदा लोसनदुना लैरिबा वाफमसि करिनो हाबदु मखा ताबा एपिसोड सिंगदा येंगमिनरसि ngasiगidi mayambu अमुक्का हन्ना कायनानबा याथंग निजरी।